ꯋꯥꯈꯜꯅ ꯋꯥꯔꯛꯂꯕ ꯊꯋꯥꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯟ ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯤꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯍꯜꯂꯤ꯫ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯀꯥꯏꯗ ꯆꯠꯂꯨꯁꯦꯕ? ꯃꯐꯝ ꯈꯔ ꯏꯪꯕ, ꯁꯨꯝ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯁꯦꯕ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯣꯝꯕ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤꯀꯣ꯫ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯕꯅꯤ, ꯑꯩꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦꯕ꯫ ꯍꯣꯏ, ꯐꯖꯩ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯠꯁꯦ, ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯦ꯫ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯏꯆꯟ ꯃꯆꯥꯗ ꯌꯦꯡꯂꯒ, ꯏꯆꯟ ꯃꯆꯥ, ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ? ꯑꯁ ꯈꯪꯅꯗꯦꯗ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪꯅ ꯑꯩꯁꯦ ꯈꯔ ꯈꯠ ꯈꯔ ꯂꯥꯡ ꯇꯧꯕꯁꯤꯗ ꯅꯨꯄꯥꯒꯁꯦ ꯈꯪꯅꯔꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯔꯕ? ꯈꯪꯅꯗꯦꯀꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯁꯥꯗꯨ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯇꯝꯅ ꯂꯥꯏꯅꯤꯀꯣ꯫ ꯑꯦ, ꯀꯔꯤ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯗꯣ, ꯑꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯣ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪꯒ ꯂꯣꯏꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯝꯇ ꯀꯣꯏꯒꯦ ꯈꯟꯗ꯭ꯔꯕꯣ? ꯑꯩꯅ ꯍꯪꯉꯤꯁꯦ ꯆꯝꯅ ꯁꯨꯝ ꯍꯪꯕꯅꯤꯀꯣ꯫ ꯋꯥꯍꯪꯗꯨꯗ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯝꯇ ꯊꯥꯖꯗ꯭ꯔꯦꯗ ꯑꯩ꯫ ꯄꯩꯁꯥ ꯄꯥꯝꯗꯦ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯄꯥꯝꯃꯦ ꯍꯥꯏꯅꯤ꯫ ꯇꯧꯊꯣꯔꯛꯄꯗꯅ ꯄꯩꯁా ꯉꯥꯛꯇ, ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤ꯫ ꯏꯁꯥꯅ ꯇꯧꯖꯕ ꯊꯕꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯊꯥꯖꯕ ꯉꯝꯗꯣꯏꯅꯣ? ꯃꯇꯝꯁꯤꯗꯗꯤ ꯊꯕꯛꯀ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯃꯁꯤꯡꯒ ꯊꯥꯄꯣꯠꯇ꯭ꯔꯦꯗ꯫ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯅꯪꯕꯨꯗꯤ ꯊꯥꯖꯩꯗ꯫ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯊꯧꯔꯛꯄꯅ ꯃꯣꯏꯔꯥꯡ ꯌꯧꯔꯛꯇꯨꯅ ꯑꯋꯣꯝꯕ ꯒꯥꯔꯗꯦꯟ ꯇꯝꯅ ꯃꯃꯥꯏ ꯀꯛꯀꯨꯅ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯗꯦꯟꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯏꯆꯟ ꯃꯆꯥꯁꯨ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ, ꯇꯧꯐꯝ ꯈꯪꯗ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯟꯁꯤꯕ, ꯀꯩꯗꯧꯔꯒꯦ ꯆꯝꯆꯥ? ꯇꯧꯗꯦꯗ, ꯌꯣꯟꯊꯣꯛꯇꯕ ꯊꯃꯣꯏꯒꯤ ꯋꯥꯍꯪꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯐꯪꯗꯣꯏꯅꯣꯅ ꯁꯨꯝ ꯈꯟꯕꯅꯤꯗ꯫ ꯀꯔꯝꯕ ꯋꯥꯍꯪꯅꯣ? ꯄꯨꯟꯁꯤꯕ, ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯏꯍꯨꯜꯁꯦ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯆꯤꯝꯕꯥꯜ ꯊꯣꯡꯗ ꯊꯣꯛꯎ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ, ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯕ꯭ꯔꯥ? ꯀꯩꯒꯤꯅꯣꯕ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ? ꯃꯁꯤꯕꯨ ꯏꯀꯥꯏꯕ ꯑꯣꯏꯔꯤ ꯖꯥꯠꯂꯣ? ꯏꯆꯟ ꯃꯆꯥ, ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯈꯨꯝꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯕ ꯑꯩꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣꯕ ꯑꯃꯨꯛ ꯄꯤꯗꯣꯏꯁꯦ? ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯕ ꯅꯠꯇꯦ ꯍꯥꯏꯕ, ꯊꯃꯣꯏ ꯆꯥꯟꯅꯕ, ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯃ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯏꯁ, ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯀꯌꯥꯝ ꯍꯩꯔꯝꯃꯦꯅ꯫ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯈꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯄꯨꯟꯁꯤꯕ, ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ? ꯏꯆꯥ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯌꯥꯔꯦꯗꯣ, ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ, ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ, ꯌꯨꯝ ꯌꯧꯕꯗ ꯃꯝꯂꯅꯦꯕ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯐꯅꯌꯥꯝ ꯁꯥꯡꯕ ꯑꯣꯏꯕꯅ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯈꯔ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯏꯆꯟ ꯃꯆꯥꯅ, ꯄꯨꯟꯁꯤꯕ, ꯀꯣꯐꯤ ꯀꯜꯆꯔꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤꯔꯥ? ꯍꯣꯏꯅꯦ, ꯑꯗꯣ ꯐꯅꯌꯥꯝꯗꯤ ꯊꯦꯡꯉꯦ, ꯅꯪꯕꯨ ꯍꯣꯔꯦꯟ ꯉꯥꯡꯉꯣꯏꯗ꯭ꯔꯣ ꯌꯨꯝꯗ? ꯑꯩꯁꯨ ꯉꯥꯡꯉꯣꯏꯗ, ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯈꯤꯁꯦ, ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯈꯤꯁꯦꯕ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯀꯛꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯆꯟ ꯃꯆꯥꯅ ꯀꯣꯐꯤ 2 ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯀꯤꯡꯐꯤꯁꯔ ꯀꯦꯟ ꯑꯃ ꯂꯧꯔꯒ ꯊꯛꯏ꯫ ꯃꯇꯧ ꯑꯗꯨꯗ, ꯑꯌꯥ, ꯄꯨꯟꯁꯤꯕ, ꯅꯪ ꯑꯗꯨ ꯊꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯃꯤ ꯂꯣꯏꯅ ꯊꯛꯅꯕꯅꯤꯗ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯪꯊꯛꯇ ꯊꯛꯅꯕꯅꯤ꯫
ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯟ ꯃꯆꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯃꯃꯥ! ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯒꯦ? ꯃꯇꯝꯁꯤ ꯐꯅꯌꯥꯝ ꯊꯦꯡꯂꯦꯅꯦ, ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯕꯣ? ꯂꯝꯕꯤꯗ ꯂꯩꯔꯦ ꯃꯃꯥ, ꯑꯩ ꯌꯧꯁꯤꯜꯂꯛꯇꯣꯔꯦ꯫ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯦꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯃꯝꯁꯤꯜꯂꯛꯑꯦꯀꯣ, ꯅꯄꯥꯅ ꯉꯥꯡꯒꯅꯤ, ꯈꯔ ꯊꯨꯅ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧ꯫ ꯍꯣꯏ ꯃꯃꯥ꯫ ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯔꯦ꯫ ꯗꯥꯄꯨꯟꯁꯤꯕ, ꯍꯜꯂꯁꯤ, ꯏꯃꯥꯅꯁꯨ ꯉꯥꯡꯂꯛꯏ, ꯃꯇꯝꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯕ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯐꯤꯒꯤ ꯕꯤꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯏꯆꯟ ꯃꯆꯥꯅ ꯄꯨꯟꯁꯤꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯄꯨꯟꯁꯤꯕ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯁꯨ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨꯀꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ, ꯂꯩꯍꯧꯔꯒꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯌꯥꯝꯅ ꯆꯠꯇꯧꯕ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯆꯟ ꯃꯆꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯆꯟꯒꯤ ꯏꯆꯝ ꯆꯝꯖꯕ, ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯀꯌꯥ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯗ ꯇꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯕ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯁꯨ ꯃꯌꯨꯝꯗ ꯌꯧꯕꯒ ꯏꯆꯟ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄꯤꯈꯥꯎꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯏꯆꯟ ꯃꯆꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯥꯄꯨꯟꯁꯤꯕ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ, ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇ ꯂꯣꯏꯅꯕꯅ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯒ ꯆꯤꯝꯕꯥꯜꯁꯤꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯑꯣ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯊꯃꯣꯏꯗꯅ ꯑꯃ, ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯊꯣꯡꯗꯅ ꯑꯃ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ꯫ ꯗꯥꯄꯨꯟꯁꯤꯕ, ꯑꯩꯅ ꯗꯥꯄꯨꯟꯁꯤꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯦꯁꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯒꯨꯟ ꯂꯩꯇꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯋꯥꯍꯩꯅꯤ꯫ ꯅꯪꯅꯗꯤ ꯀꯔꯤ ꯈꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯕꯨ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯁꯨ ꯈꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯊꯝꯕꯁꯦ ꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯦ, ꯃꯁꯤꯒꯤꯗꯃꯛ ꯗꯥꯄꯨꯟꯁꯤꯕꯅ ꯁꯥꯎꯕꯤꯒꯅꯨꯀꯣ꯫ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕ ꯂꯣꯏꯕꯗ ꯄꯨꯟꯁꯤꯕꯁꯨ ꯃꯍꯥꯛꯀꯤ ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ, ꯏꯆꯟ ꯃꯆꯥ, ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯅꯥꯕꯨꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯔꯣꯏ ꯈꯟꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ ꯋꯥꯍꯪ ꯍꯪꯂꯛꯂꯤꯕꯁꯨ ꯅꯪꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯤꯡꯅꯤꯡꯕ ꯑꯁꯥ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯏꯆꯟ ꯃꯆꯥꯗꯣ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯅꯨꯄꯤ ꯃꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ, ꯇꯥꯏꯌꯦ꯫ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯁꯨꯝ ꯍꯤꯞꯄꯒ ꯗꯥꯄꯨꯟꯁꯤꯕꯒꯤ ꯃꯦꯁꯦꯖꯇꯣ ꯄꯥꯔꯝꯕꯅꯤ꯫ ꯑꯗꯣ ꯗꯥꯄꯨꯟꯁꯤꯕ, ꯑꯩꯁꯦ ꯌꯥꯝꯅ ꯇꯧ ꯉꯝꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯗꯥꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯅꯨꯡꯁꯤꯕꯗ ꯇꯧꯕ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯍꯣꯏ, ꯐꯔꯦꯁꯦ, ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯒꯦ꯫ ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯛ ꯊꯣꯡꯕ ꯑꯝꯇ ꯌꯥꯗꯦ, ꯅꯅꯥꯎꯁꯨ, ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯦ꯫ ꯊꯝꯃꯒꯦꯀꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯦꯛ ꯍꯪꯅꯤꯡꯂꯨꯕ ꯇꯟꯖꯥ ꯍꯥꯏꯗꯨ ꯊꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯉꯥꯏꯈꯣ, ꯀꯩꯅꯣ ꯌꯥꯗ꯭ꯔꯤꯅꯦ ꯍꯥꯏꯕꯕꯣ? ꯑꯁ, ꯅꯪꯅ ꯈꯪꯉꯔꯣꯏ ꯁꯤꯗꯤ, ꯅꯨꯄꯤ ꯑꯩꯈꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯀꯣꯟꯅ ꯇꯞꯅ ꯇꯞꯅ ꯈꯪꯉꯣ, ꯌꯥꯝꯅ ꯈꯪꯅꯤꯡꯉꯨꯔꯅꯨ꯫ ꯊꯝꯃꯒꯦ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ? ꯑꯁ, ꯗꯥꯄꯨꯟꯁꯤꯕ, ꯅꯪ ꯁꯤꯗꯤꯕ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ? ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯋꯥꯕ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯥꯛꯑꯕꯅꯤ꯫
ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯥꯛꯏ꯫ ꯅꯨꯄꯥ ꯅꯣꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯤꯁꯤꯡꯗꯅ ꯊꯥ ꯌꯧꯁꯤꯜꯂꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯤꯅꯤ꯫ ꯑꯩꯁꯨ ꯋꯥꯁꯦ ꯁꯨꯝ ꯃꯈꯥ ꯁꯥꯡꯊꯈ꯭ꯔꯦ꯫ ꯐꯔꯦꯁꯦ ꯅꯪꯁꯨ ꯁꯨꯝ ꯍꯪ ꯂꯩꯔꯅꯨ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯩ ꯇꯧꯔꯨꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ꯫ ꯐꯔꯦ ꯊꯝꯖꯔꯣ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯍꯪꯗꯧꯕ ꯌꯥꯝ ꯂꯩꯔꯤꯀꯣ, ꯁꯨꯝ ꯈꯪꯅꯤꯡꯕꯒꯤꯅꯤ꯫ ꯍꯣꯏ ꯕꯥ, ꯊꯝꯃꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯃꯒ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯣꯏꯔꯛꯑꯦ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯦ ꯄꯨꯟꯁꯤꯕꯁꯨ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯐꯦꯁꯕꯨꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯄꯤ ꯑꯃꯕꯨ ꯃꯁꯛ ꯔꯦꯞ ꯇꯧꯔꯝꯕꯒꯤ ꯃꯇꯥꯡꯗ ꯏꯟ ꯗꯤꯇꯦꯜꯁ ꯄꯥꯔꯒ ꯂꯩꯔꯤ꯫ ꯏꯆꯟ ꯃꯆꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣꯗꯥ ꯄꯨꯟꯁꯤꯕ? ꯇꯥꯏ, ꯂꯣꯏꯔꯕ ꯅꯪꯕꯣ? ꯂꯣꯏꯔꯦ, ꯆꯥꯕꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯇꯧꯔꯛꯏꯅꯤ ꯐꯣꯟꯁꯦ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕꯅꯦ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯨꯝ ꯊꯦꯡꯅꯕ, ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯁꯦ? ꯅꯍꯥꯟꯈꯩꯗꯤ ꯐꯦꯁꯕꯨꯛꯁꯦ ꯄꯥꯛ ꯄꯥꯏꯗꯕꯅꯤ꯫ ꯅꯪꯁꯨ ꯐꯣꯟ ꯇꯧꯔꯛꯇꯕꯗꯨꯗ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯄꯥꯏꯔꯝꯕꯅꯤꯗ꯫ ꯑꯗꯨꯗ ꯁꯨꯝ ꯃꯄꯥꯟ ꯂꯝꯒꯤ ꯋꯥꯅꯤꯗ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯄꯨꯡ 12 ꯇꯥꯗꯧꯔꯕ꯫ ꯑꯗꯩꯗ ꯃꯤ ꯊꯤꯟꯕꯤꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯊꯟꯇ ꯍꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯝꯕꯤꯗꯨꯗ꯫ ꯑꯗꯨꯒ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯑꯒ ꯃꯥꯗꯣ ꯐꯥꯔꯒ ꯒꯦꯡ ꯔꯦꯞ ꯇꯧꯔꯦꯗꯅ꯫ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜꯒ ꯌꯥꯎꯗꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯏ 4-5꯫ ꯃꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯤꯔꯦꯅ ꯍꯨꯟꯗꯣꯔꯛꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯗꯨꯗ ꯃꯁꯥꯗꯨꯗꯤ ꯃꯣꯏꯅꯗꯤ ꯐꯖꯅ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯃꯗꯨꯗꯒꯤ ꯃꯔꯤ ꯐꯥꯒꯠꯅꯔꯛꯇꯅ ꯃꯈꯣꯏ 2 ꯐꯥꯔꯦꯅ ꯍꯥꯏꯔꯝꯕ꯫ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯁꯨꯝ ꯈꯜꯂꯝꯃꯤꯅꯤ꯫ ꯃꯈꯨꯠ ꯃꯁꯥꯗꯣ ꯐꯥꯖꯤꯜꯂꯒ ꯃꯆꯤꯟꯗ ꯐꯤꯕꯨꯟ ꯃꯦꯜꯂꯒ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯅꯥꯇꯩ ꯆꯥꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ꯫ ꯀꯔꯤ ꯀꯥꯔꯟꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ꯫ ꯅꯨꯄꯤ ꯊꯤꯌꯦꯅꯁꯨ ꯄꯜꯂꯦ꯫ ꯌꯥꯝ ꯆꯣꯞꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯂꯔ ꯈꯔ ꯍꯦꯟꯖꯤꯜꯂꯒ ꯄꯥꯎꯗꯣ ꯑꯗꯨꯃꯛ ꯇꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯗ ꯄꯨꯟꯁꯤꯕ꯫ ꯃꯄꯥꯟꯂꯣꯝꯗꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯈꯔ ꯍꯦꯟꯃꯟꯕꯅꯤ꯫ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯤꯅ ꯈꯪꯉꯦꯕ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯃꯁꯤꯗꯩꯁꯤꯗ ꯗ꯭ꯔꯦꯁ ꯑꯅꯞꯄꯤ ꯃꯔꯛ ꯇꯧꯔꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯃꯁꯥꯒꯤ ꯔꯦꯟꯇꯁꯨ ꯂꯩꯔꯔꯣꯏ꯫ ꯀꯣꯏꯆꯠ ꯆꯠꯇꯣꯏꯅꯤ꯫ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ꯫ ꯂꯥꯛꯄꯒ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯕꯨ ꯋꯥꯕꯨꯗꯤ ꯅꯠꯇꯦꯀꯣ꯫ ꯁꯨꯝ ꯑꯇꯧꯕ ꯈꯔꯗꯨꯅ ꯂꯣꯏꯅ ꯆꯦꯟꯊꯍꯟꯕꯒꯤ ꯋꯥꯁꯤꯗꯪ ꯃꯉꯥꯏꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯅꯠꯇ꯭ꯔꯦꯗ꯫ ꯑꯩꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤ꯫ ꯖꯨꯠ ꯆꯥꯕ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦꯕ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯔꯖꯥꯠꯂꯣ? ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯦꯗ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄꯗꯒ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯌꯥꯎꯔꯣꯏꯀꯣ? ꯑꯩꯗꯤ ꯁꯥꯎꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯇꯧꯔꯣꯏꯗ꯫ ꯇꯧꯕ ꯇꯥꯔꯁꯨ ꯅꯪꯉꯣꯟꯗ ꯇꯧꯒꯦ, ꯈꯪꯉꯕꯣ? ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅ ꯅꯨꯄꯥꯁꯦ꯫ ꯑꯗꯣ ꯃꯤꯠꯀ ꯁꯣꯏꯕ ꯌꯥꯄꯣꯠꯇꯦꯀꯣ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯧꯕ꯫ ꯑꯗꯣ ꯐꯔꯦꯁꯤꯗ ꯄꯨꯟꯁꯤꯕ, ꯄꯨꯡꯁꯤꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ 11:30 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯌꯦꯡꯉꯨ꯫ ꯇꯨꯝꯅꯕ ꯇꯧꯔꯁꯦꯕ꯫ ꯍꯣꯏ, ꯇꯨꯝꯖꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯃꯦꯁꯦꯖꯇ ꯂꯞ ꯏꯃꯣꯖꯤ ꯉꯥꯏꯍꯥꯛ ꯊꯥꯅꯔꯝꯂꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯨꯅ ꯊꯝꯅꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯨꯝꯊꯅꯕ ꯇꯧꯔꯦ꯫ ꯁꯣꯝꯗ ꯅꯨꯄꯤ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯨꯕ, ꯆꯥꯅꯔꯨꯕ ꯍꯥꯏꯕꯁꯤ ꯈꯪꯍꯧꯗꯦ꯫ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯁ ꯑꯗꯨꯃꯛ ꯑꯣꯏꯁꯤꯟꯈꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯏꯆꯟ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯁꯨ ꯀꯨꯏꯅ ꯈꯪꯅꯔꯛꯄꯒꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯁ ꯑꯗꯨꯃꯛ ꯑꯣꯏꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯏꯆꯟ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯇꯕꯗꯨꯗ ꯃꯃꯥꯗꯣ ꯁꯥꯎꯔꯞꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯍꯥꯏ ꯏꯆꯟ, ꯀꯔꯤꯅꯣ ꯅꯪꯕꯣ? ꯄꯨꯡꯁꯦ ꯌꯦꯡꯉꯣ, ꯌꯧꯈ꯭ꯔꯦ꯫ 9 ꯍꯦꯜꯂꯁꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯃꯁꯤꯗ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦ꯫
ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯀꯣ. ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯏꯆꯟꯁꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯇꯨꯝꯕꯁꯤꯗ ꯀꯔꯤꯅꯣ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯝꯕ ꯋꯥꯠꯄꯒꯤ ꯍꯛꯆꯥꯡꯒꯁꯦ ꯑꯝꯇ ꯌꯥꯔꯔꯣꯏ ꯍꯥꯏꯕ. ꯈꯨꯅꯨꯡ ꯅꯨꯄꯤ ꯑꯣꯏꯅꯤ ꯇꯧꯔꯗꯅ ꯍꯥꯏꯔꯒ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯒꯩ ꯍꯧꯒꯠꯂꯛꯏ. ꯀꯩꯅꯣ ꯏꯃꯥ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ. ꯑꯣꯂꯥꯡ ꯑꯁꯧꯅꯕꯒꯤ ꯇꯨꯝꯕ ꯑꯝꯇ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤ ꯊꯦꯡꯉꯤꯁꯤ. ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯕ꯭ꯔꯁ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ. ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯐꯅ ꯀꯨꯏꯅ ꯐꯝꯂꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯄꯥ ꯌꯦꯡꯉꯣ ꯑꯃꯨꯛꯇ, ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯌꯥꯔꯔꯣꯏ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ, ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯨꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯌꯥꯍꯧꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ. ꯌꯦꯡꯉꯣ ꯏꯔꯨꯖꯕꯅꯦꯅ ꯆꯪꯈ꯭ꯔꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ. ꯉꯥꯡꯉꯕꯁꯨꯅꯦ ꯀꯔꯤ ꯀꯔꯤꯅೋ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯃꯥꯅ. ꯐꯣꯟꯁꯤꯁꯨ ꯄꯨꯁꯟꯈ꯭ꯔꯤꯕ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ, ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯀꯣ. ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯏꯆꯟꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯏꯃꯥꯁꯦ ꯌꯦꯡꯉꯣ ꯈꯨꯅꯨꯡ ꯌꯥꯝ ꯁꯨꯃꯟꯈ꯭ꯔꯦꯀꯣ. ꯑꯩꯅ ꯐꯣꯟ ꯄꯨꯁꯤꯜꯂꯤꯁꯦ ꯄꯨꯁꯤꯟꯅꯤꯡꯗꯨꯅ ꯄꯨꯁꯤꯟꯕ ꯅꯠꯇꯦꯕ. ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯂꯥꯛꯑꯗꯤ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯤꯕꯅꯤ. ꯏꯔꯨ ꯂꯨꯖꯕ ꯀꯨꯏꯔꯤꯁꯤꯅꯅꯦ ꯐꯤꯔꯣꯜ ꯈꯔꯁꯨ ꯁꯨꯔꯤꯕ. ꯑꯃꯨꯛꯇ ꯊꯕꯛ ꯑꯅꯤ ꯇꯧꯔꯤꯅꯤ. ꯁꯤ ꯐꯠꯇ꯭ꯔꯥꯕ? ꯏꯃꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯕꯕꯥ. ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯁꯥꯎꯔꯞꯀ ꯇꯧꯏ. ꯏꯁ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ, ꯒ꯭ꯌꯥꯅꯦꯁꯣꯔꯤ. ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯖꯗ꯭ꯔꯦ, ꯏꯆꯥꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯁꯤꯜꯂꯛꯄꯁꯤꯗ. ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯅꯣꯛꯐꯦꯠꯄꯨ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯏꯆꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯇꯥꯔꯣꯏ ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯁꯨꯡꯇꯥ ꯇꯥꯔꯔꯣꯏ, ꯅꯠꯇ꯭ꯔ ꯕꯕꯥ? ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ. ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯄꯥ ꯑꯣꯏꯔꯤꯕꯗꯨꯁꯨ, ꯆꯨꯝꯗ꯭ꯔꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ? ꯏꯁ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ. ꯈꯪꯖꯗ꯭ꯔꯦ, ꯅꯄꯥꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ. ꯇꯧꯍꯧꯔꯣ, ꯑꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨꯁꯨ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯏꯆꯟ ꯃꯆꯥꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯉꯝꯅ ꯄꯥꯟꯕꯒꯤ ꯃꯇꯧꯅꯤ ꯂꯩꯔꯤꯕ. ꯏꯆꯟ ꯃꯆꯥꯅꯕꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯆꯨꯝꯃꯕꯣꯏꯇ ꯈꯟꯅꯔꯤ. ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯏꯆꯟ ꯃꯆꯥ ꯑꯃꯗꯤ ꯄꯨꯟꯁꯤꯕꯒ ꯈꯪꯅꯔꯛꯄꯁꯨ ꯊꯥ 2 ꯃꯄꯨꯡ ꯐꯥꯔꯛꯂꯦ. ꯀꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯛꯄꯅ ꯍꯥꯏꯅꯤꯡꯕ ꯄꯪꯍꯥꯏꯇ ꯍꯥꯏꯅꯔꯤ. ꯑꯄꯟꯕ ꯀꯔꯤꯁꯨ ꯂꯩꯅꯗꯦ. ꯀꯥ ꯍꯦꯟꯕ, ꯃꯌꯥꯝ ꯇꯥꯕ ꯌꯥꯗꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ꯫